ngasisu Manipur top channel gi maikhaidi gi myam de special content ma puduna laksari numi khudingi phong ki basi phong singdagi special content amoina Afghanistan da thori ba thawdo thoksing myam da I pau piduna laksari ngasisu Afghanistan gi ba maru eba I pau sing khonga sarakanda Manipur top channel gi maikhaidi gi myam na thamjage amasu myam loi folk tamina si hainasu channel asigi maikhaidi gi thamjari Afghanistan gi pansir khut thokna ba Taliban gi fighter sahum yang khai hatkre nifu hena faznkre Afghanistan Resistance Force ki aroiba strong head oidiba pansir da akan mamong na khuthokna bada Taliban gi fighter sahungu yang kai hena hat kre duga nifu hena fari haina National Resistance Force ki maikedi gi phongdorakli North Alliance ki maikedi gi thadurakiba warol amada haidibadi haujik chathariba lanfam asida Taliban gi maikei da sauna mi simina amadi asu apanangle Taliban gi fighter sahungu yang kai hena hatle amadi nifu hena fare masigi sumathakta Taliban Afghan force tagi capture tahoba America na saba hambi vehicle samagi mathakta sufar hadi pansir beli asi Afghanistan gi capital Kabul dagi awang pang bada mile maudra lom lamna Hindukush mountain da leibani beli asi tragic ethnic trap na khundai hariba mafam si Taliban gi oina English ngamaga samapan maudra gi matamda sangbangam da mafam ama oiduna lakpani Afghan gi Taliban hat khraba commander Masu Ahmad Shah gi masanupa Ahmad Masaw amadi mamang Afghanistan gi Vice President Amrullah Sarhena lusinglaga pansir da akan mamong da khuthoknaribani Amrullah Saledi lebasigi caretaker president oina laukthokrabani makhoi gi resistance force asina Afghan gi citizens khudingmapu ngakthoknanabigi adhikar lai masigi resistance asi pansir khaktana tana leba sida leidiba Taliban otpi naibiraba citizens khudingma pu ngakthoknana bo honagani so hairi Taliban gi fighters sing otpi naibigani kibadagi masing yamlaba miyoi kyana lanjenari amadi mamangi matamda US colonial na thabak toramba miyoi singsu laman khumduna hatpa miyamgi lanthum kayama matpana singba tawduna tamthiba thawung sing sathari jati asina nakoina thajaba thamba taragadi karigidamakta miyamna leba asi thadokuna siengadawribano haiba wafam thamli Taliban na sathariba miyoi minai gi thawung singna malemgi lebak singna pukning sing sinbiduna sumnagi wahai khakta phongdokpana tabida action oina pangthokpina bo wafam taksili haujuk leba asi gi oina setmilon gi phibam amadi service gi machine su leitre masina manam oiraga leba asi gi miyam kangkhong saiba phibam amada mayokna halagani Taliban kusu kulai sing asina ihau sangshiliba miyam dadi karisu thingba ngamloi haujiksu akan mamongda khothoknabagi thawong sathari NRF na claim tawribadi Taliban gi fighters sing lanthengnari basida Al Qaeda dagi terrorist kangbu na sumateng pangsili senior Taliban gi leader Amir Khan Motaki na rebel sing na kulai thadoknabagi wapam amadi takshin kiba lairibani Islamic Emirate of Afghanistan asi Afghan punamaki oina laifamni masigi sumatakta haukiba sei kullom sangna foreign force ki mateng lakiba Afghan gi miyoi singbo amnesty pigani haina laukthokibani adomainama Taliban gi maikedi laman khumlakani haibigi kibadagi miyamna lanjenari Taliban nadi pansir da leiriba opposition force ka negotiate tawgani haina phongdokiba laikhrabani adomainama negotiation tawba ngamkhidre hairi marasida ngarang Taliban gi maikedi pansir gi lanfamda mai pakle haina Kabul da harawa phongdokladuna nongtakta rocket amadi nomai kapthokpada celebrate tawbada yamdrabada miyoi taraga taret sire duga sahum romna asu open nangle haiden su pausina report tawri amarom dana khongjang da saruk yakhibi nupi activist ama Taliban fighters sing na furuga thamlamle Taliban rule gi makhada political rights phangallu hain Afghanistan gi miyamna sangsin ki ba khongjang ama da saruk yakhibi nupi activist ama Taliban fighters sing na sathina furuga thanamle haidi nupi sing khakta ki oiba khongjang adu bulusing ki bi activist Nargis Sarat pu Taliban fighters sing lambi dagi faduna pukraba matung tamthina furam ki bane ma pu lambi da fighters sing aduna langthoktuna thanamba matamda ma ki makok amadi mamai da I thoklamba miyamna thengnakhi presidential palace tamna changsilakhi ba miyam ge khongjang adu Taliban sing makhatana changsilaktana ba khangan ki adu mainama khongjang loi sing aduna Taliban gi mayukta lepa leitana changsilakpadagi tear gas hil kya su khongjang loi sing adu tamna kaphi khongjang duru saruk gya khibi nupi activist kya na phongdorakhi bida aikoina presidential palace mamang na famduna khongjang changsin ba pame dubu Afghanistan nauna lakhrab Islamic Emirate na miyam gi apa madugi mayukta leptuna thabak tawi
जर्नलिस्ट अमदि अतोप मियोय खरना सोशल मीडिया रा थागलखिबा वीडियो अमदा तालिबान फाइटर सिंग नुपी खुंजंग लोई सिंग अदुबु तनखाइनबा होनाबदा टियर गैस सेल क्या काखि अदुमैनमक मियामगि खोंजंग अदु थुगाइबा ngamdabadigi akonbada live round kya khongjang loi sing tamna kaphi Taliban fighter sing na miyam tamna nungmai kapkhibaga loinana mafamduda mathau torama journalist yamna thuna mafamdu thadolaga satkhina warning tawki Taliban Afghanistan mapung fan control tawkhraba matung nupi ngaktagi oina sangchin khiba khongjang asi ngasigi asi tharaga mari rak subani Hera province ki nungsuk thamba saruk amasum laiba adugi konung Kabul da su nupi sing khaktagi oiba khongjang sing sangsin ba laikre hairi hanesu pausin report tawna phongdorakli Amaromdana motopa report amana US na Pakistan da lalhauba thengnabada mating pangnaba takshili mamang thagi mayai salakpada Taliban Afghanistan khudum chankraba matung Joe Biden administration na Pakistan da IS amadi Al-Qaeda na singba lalhauba sing mayok yabada mating pangnaba tuminna Takshilangbagi se sang sing thengna kre haina media report ching phongdorakli The Dawn newspaper na ngasi phongdorakiba report ama gimatungina Taliban terrorist na Afghanistan khudum sankraba matung Washington amadi Islamabad ani gi marakta yamna diplomatic oiba mawongda lalhauba sing thengna minanabagi wari kya sanaramki Pakistan ga yumthangnariba leibak asibu Taliban lalhauba singna khudum sankhiba sina tungda Pakistan khaktana tana atopa yumthangnariba leibak kya da khudong sadaba kya mayo hanarakpa yai haina supali masidagi yamna section ba mathok tai haina Washington na Islamabad ta khangalam khibagi document sing leak oirakpadagi khangnarakibani leak oirakraba document sing adugi matungina hauji Afghanistan da oiriba phibamasi yamna sensitive oi Masina maram oiraga yumthangnariba leibak singna lalhauba singi mayokta thabak paikhatba matamda yamna section gadabani suhari amaromda Pakistan gi maikidigi Afghan nauna laklaba government adubu malemgi leibak singna recognize tawduna afaba asumba lambi da purakna bokna minasi haina phongdokpa leikrabani haina su pausin report tawna phongdorakli loisilakpoina topa report masang tang myamna hapsaramge Taliban government sembagi matam amuka yaithokre International community da yaningai oigadaba hena pak sak thokpada yumpham oiba masum punamak sunu yawba administration amagi masak ado oihananabada Taliban honabaga loinana makoina Afghanistan anaba government ama semado mathang sayol yaithokre haina makoigi wangloi Zabin Hulha Mujahidna thangjan mita phongdokre Taliban gi co-founder Mullah Abdul Ghani Baradar na lusingba oirakpa yaba anobu government adu Kabul da seme haibedu thangja numita lauthokna batoramani makoina August 15 da Kabul paikraba matunggi Kabul da anobu government sembagi matam theng tharakhibadu machine anirak subani anobu government amasum cabinet members singi matangda lauthokpa do hauzik mathang sayol tawragani haina hena marik sumba warul sing pidana mujahidna haki government sembagi matangda tuan ba khenaba group singa mantiknabagi wari sananaba Taliban semkiba committee amagi member ama oidiba Khalil Hakina Kabul malem da yagadaba broad based government ama Taliban semnaba khonabada matamadu thengthabani haki Taliban makhoi oiba government ama semangami adubo hauji makhoina party punama group amasum society gi section punamaki mihut fazana yawa administration ama lehananaba ahenba pungning thadari haina makna so haki Taliban matom khaktabu malem da yaningai oiroi habisi mahna yakhi amasum hanagi Afghan prime minister amasum Islami Afghanistan gi makok Gulbuddin Hekmatyar amasum Taliban da makhoigi saugat papigani haina laukthokraba hanagi Afghan president Ashraf Ghani gi manaunupa da Taliban government ki manungda mihut pigani haina makna haiki Taliban makhoigi government ta saugat piraknaba atai mari lainaba singa mantiknabagi wari sanabagi thabaksu sangsili Kabul da Taliban gi anobo government adu Iran gi leadership ki mawongda group asigi lining lusingba mako Mullah Haibatullah Akhundzadana Afghanistan gi supreme authority oigani Iran da supreme leader aduna laiba adugi khwaidigi wangba political amasum religious authority ni president gi mathakta yamna lei amasum military government amasum judiciary makok sing adu hapi hainasu pausina makhatana phongdorakli duga loisilakpoina topa report amana Pakistan gi Sindh province ta terror attack Chatharakpa yabadagi mikup nahom sing lainana ba khangankhre Pakistan gi Sindh province ta intelligence
report yumpham oiraga terror attack Chatharakpa yana leibadagi mikupna humsingna lainanaba khankhre haina pawgi source amana phongdorakli sin police ki sip oiriba Muhammad Maharna sexual warol piradano haikibada September thagi angan masarukta terror attack adu Chatharakpa yana leidi September 3 dagi taret phaobagi manungda terror attack adu Chatharakpa yana lei haina sexual warol aduna khangali police officials singna phongdokibada fattaba tawba miyoi sing aduna local made hand grenade season aduna attack adu Chatharakpa yai hairi sin province ki oina manung hanjinba mafam sing asi aina leitaba lamdam ama haibadu oi masida miyamna akitu jungba poknari provincial police chief na mari lenaba official sing aduda miyam tin mafam na security ki akan section tharang lakhotuna ngak sena na wafam khangan khre masida railway station bus terminal manama singyon na kaithel amadi atai atopa miyam tin mafam khalaga terror attack adu Chatharakpa yai hairi Pakistan khudum chanchin khraba matung tarakpada Pakistan gi khan suk thamba saman border da masing yamlaba miyoi singna sangsilakli Afghanistan amadi Pakistan gi oiriba phibam asi yamna sathiba oire Afghan gi masing yamlaba refugees sing sangsilakle haukiba thada province asigi counter terrorism department na masigi structure asi semdoklaga terrorist na akiba pirakpa leiriba asi daita laina thengnanaba wafam khangan khrabane masi maru oina Afghanistan oirakliba phibam asina hena kudong thiningai oihale local media report singdadi counter terrorist department na internal restructure taunaba mifam pangthokre hairi hansu pausina makhatara phongdora duga huskuina di myam pausi matang asa dusinjarage amasum pathoksa khibeda sokhiblan gi kya yarsu nanga pigani matam matam gi maroi bi pausing update pijarake haina channel sigi thamjari and thank you